ꯑꯍꯥꯟꯕꯃꯛꯇꯗ ꯄꯥꯎꯗꯝꯈꯣꯜꯕꯨ ꯇꯥꯕꯤꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯁꯂꯥꯏ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯤꯡꯊꯣꯜꯖꯕ ꯑꯗꯨꯒꯨꯝꯂꯕ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ ꯃꯤꯌꯥꯝꯗ ꯇꯥꯍꯟꯖꯈ꯭ꯔꯕ ꯃꯇꯨꯡ ꯄꯥꯎꯗꯝꯈꯣꯜꯒꯤ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯁꯂꯥꯏ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯄꯥꯝꯕꯩ ꯈꯔ꯫ ꯁꯂꯥꯏꯒꯤ ꯁ꯭ꯃꯥꯔꯠ ꯁꯣꯁꯥꯏꯇꯤꯗ ꯊꯝꯂꯝꯂꯤꯕ ꯌꯥꯝꯂꯕ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤ ꯂꯨꯄꯥ ꯀꯔꯣꯔ ꯀꯌꯥꯒꯤ ꯁꯦꯟꯐꯝꯗꯨ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯄꯣꯏꯟꯠ ꯈꯔꯗꯪ ꯃꯈꯥꯗ ꯄꯤꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯁꯂꯥꯏꯗ ꯄꯩꯁꯥ ꯊꯝꯈꯤꯕ ꯃꯇꯝꯗ ꯏꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯗꯤ ꯑꯇꯩ ꯆꯦ ꯆꯥꯡ ꯈꯨꯗꯤꯡꯃꯛ ꯏꯟꯀ꯭ꯂꯣꯖ ꯇꯧꯔꯕ ꯃꯇꯨꯡ ꯏꯁꯥꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ꯫ ꯑꯅꯤꯁꯨꯕꯗ ꯀꯔꯤꯒꯨꯝꯕ ꯑꯍꯥꯟꯕꯁꯤꯗ ꯄꯨꯂꯤꯁ ꯑꯣꯁꯤꯁꯤꯡꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯇꯧꯕ ꯎꯗ꯭ꯔꯒꯗꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯄꯔꯏꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ (SP)ꯗ ꯗꯣꯀꯨꯃꯦꯟ ꯈꯨꯗꯤꯡꯃꯛ ꯑꯦꯇꯦꯆ ꯇꯧꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ꯫ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯁꯤꯞ ꯀꯣꯄꯤꯁꯤꯡ ꯏꯁꯥꯅ ꯄꯥꯏꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯃꯊꯛꯀꯤ ꯀꯝꯄ꯭ꯂꯦꯟ ꯑꯅꯤꯃꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯗ ꯂꯧꯈꯠꯂꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯦꯗꯚꯣꯀꯦꯠ ꯇꯥꯟꯅꯗꯨꯅ ꯗ ꯕꯦꯅꯤꯡ ꯑꯣꯐ ꯑꯟꯔꯦꯒꯨꯂꯦꯇꯦꯗ ꯗꯤꯄꯣꯖꯤꯠ ꯁ꯭ꯀꯤꯝ (BUDS Act 2019)ꯒꯤ ꯃꯈꯥꯗ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯣꯔꯠ ꯍꯥꯏꯕꯗꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠ ꯑꯃꯗ ꯋꯥꯀꯠꯄ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯛꯀꯤ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤꯅꯤ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯇꯉꯥꯏ ꯐꯗꯅ ꯈꯪꯃꯤꯟꯅꯒꯗꯕ꯫ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯆꯞ ꯃꯥꯟꯅꯕ ꯋꯥꯈꯜꯗ ꯌꯥꯝꯅ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯥꯟꯅ ꯁꯦꯝꯈ꯭ꯔꯕ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯑꯣꯐ ꯁꯂꯥꯏ ꯗꯤꯄꯣꯖꯤꯇꯔ ꯅꯠꯇ꯭ꯔꯒꯅ ꯁꯂꯥꯏ ꯏꯟꯚꯦꯁꯇꯔ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯒ ꯁꯣꯁꯤꯌꯦꯜꯂꯤ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯈꯟꯅ ꯅꯩꯅꯕ꯫ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜꯅ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯑꯁꯤꯒꯨꯝꯅ ꯄꯨꯜꯂꯕ ꯃꯇꯨꯡ ꯑꯄꯨꯟꯕ ꯃꯤꯌꯥꯝꯒꯤ ꯂꯤꯆꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠ (EDꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯒꯤ ꯚꯣꯏꯁꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀꯦꯁ ꯑꯁꯤ CBIꯗ ꯁꯤꯟꯅꯍꯟꯕ꯫ ꯃꯤꯌꯥꯝꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯤ ꯃꯈꯩ ꯀꯅꯥꯁꯨ ꯃꯥꯡꯕ ꯂꯩꯔꯣꯏ, ꯃꯔꯝꯗꯤ ꯃꯤꯌꯥꯝꯅ ꯁꯦꯝꯈꯤꯕ ꯂꯩꯉꯥꯛ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯃꯤꯌꯥꯝꯗꯒꯤ ꯑꯁꯨꯛ ꯆꯥꯎꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯏꯀꯣꯅꯣꯃꯤꯛ ꯑꯦꯛꯁꯄ꯭ꯂꯣꯏꯇꯦꯁꯟ ꯇꯧꯕꯗꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯀꯌꯥ ꯁꯤꯟꯊꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯌꯥꯎꯅ BP ꯁ꯭ꯇ꯭ꯔꯣꯛ ꯐꯥꯎꯕ ꯇꯧꯗꯨꯅ ꯁꯤꯈ꯭ꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯍꯧꯖꯤꯛꯁꯨ ꯇꯥꯕ ꯎꯗ꯭ꯔꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯒꯚꯔꯟꯃꯦꯟꯠꯅ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯂꯝꯗꯝꯁꯤꯗ ꯈꯥꯝꯕꯤ ꯇꯣꯏꯅ ꯃꯩꯍꯧꯕꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯂꯩꯉꯥꯛꯁꯦ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯀꯝꯗꯧꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯉꯩ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯔ ꯍꯦꯛꯇ ꯂꯥꯎꯊꯣꯛꯂꯒ ꯊꯨꯅꯁꯨ ꯍꯦꯛꯇ ꯄꯤꯊꯣꯛꯏ꯫ ꯃꯤꯑꯣꯏ ꯑꯃ ꯁꯤꯕꯒꯤ GSTꯅ ꯇꯥꯟꯕ ꯗꯤꯃꯥꯟꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯅ ꯐꯪꯒꯜꯂꯤ꯫ ꯃꯁꯤꯒꯤ ꯑꯔꯊꯁꯤꯅ ꯀꯔꯤꯅꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯌꯥꯝꯈ꯭ꯔꯕ ꯐꯦꯃꯤꯂꯤ ꯂꯤꯁꯤꯡ 10 ꯍꯦꯟꯕꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯔꯝꯁꯤꯗ ꯈꯪꯃꯤꯟꯅꯈꯤꯕ ꯃꯇꯝꯗ ꯈꯥꯡꯗꯨꯅ ꯂꯩꯕ ꯀꯅꯥꯁꯨ ꯉꯝꯂꯣꯏ꯫ ꯃꯇꯝ ꯑꯃꯗ ꯁꯂꯥꯏꯒꯤ ꯐꯥꯎꯟꯗꯔ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯝꯕ ꯅꯥꯔꯦꯡꯕꯝ ꯁꯃꯔꯖꯤꯠꯅ 7-pay ꯀꯃꯤꯁꯟ ꯁꯂꯥꯏꯅ ꯄꯤꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯃꯁꯤ ꯀꯔꯝꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯉꯝꯂꯝꯂꯤꯕꯅꯣ? ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯥꯏꯚꯦꯠ ꯃꯅꯤ ꯂꯦꯟꯗꯔ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯁꯥꯟꯗꯣꯛꯄ ꯂꯧꯁꯤꯟꯕ ꯈꯨꯗꯤꯡꯃꯛ ꯔꯦꯒꯨꯂꯦꯠ ꯑꯃꯠꯇ ꯇꯧꯗꯦ꯫ ꯇꯁꯦꯡꯅ ꯈꯨꯗꯤꯡꯃꯛꯁꯤ ꯗꯤ ꯕꯦꯅꯤꯡ ꯑꯟꯔꯦꯒꯨꯂꯦꯇꯦꯗ ꯑꯦꯛꯠꯀꯤ ꯃꯈꯥꯗ ꯃꯇꯝ ꯆꯥꯅ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯗꯨꯅ ꯊꯤꯡꯍꯧꯗꯕꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯃꯤꯟꯅꯕ ꯌꯥꯏ ꯉꯁꯤꯒꯤ ꯁꯂꯥꯏꯒꯤ ꯑꯁꯤꯒꯨꯝ ꯔꯣꯖ ꯚꯦꯂꯤ ꯑꯃꯗꯤ ꯁꯥꯔꯗꯥ ꯏꯁꯀꯥꯝꯗ ꯋꯦꯁꯠ ꯕꯦꯡꯒꯣꯜꯒꯤ ꯍꯧꯖꯤꯛ CM ꯑꯣꯏꯕꯤꯔꯤꯕꯤ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯃꯗꯨꯃꯛꯅ ꯗꯤꯄꯣꯖꯤꯇꯔꯁꯤꯡꯒꯤ ꯄꯩꯁꯥꯗꯨ ꯑꯌꯥꯝꯕ ꯍꯟꯗꯣꯛꯍꯟꯕꯁꯨ ꯉꯝꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯟ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯀꯥꯏꯗ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯄꯨꯟꯁꯤꯟꯗꯨꯅ ꯇꯧꯅꯔꯤꯕ ꯃꯔꯨꯞ, ꯇꯦꯟꯗꯔ, ꯁ꯭ꯇꯣꯞ ꯄꯦꯃꯦꯟꯠ ꯈꯨꯗꯤꯡꯃꯛ ꯀ꯭ꯔꯥꯏꯝꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯤꯌꯥꯝꯗꯒꯤ ꯄꯩꯁꯥ ꯈꯣꯝꯗꯨꯅ ꯃꯥꯡꯈꯤꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛꯠ ꯁꯦꯁꯟ ꯖꯖꯇꯒꯤ ꯇꯥꯗꯕ ꯑꯃꯅ ꯖꯖ ꯑꯣꯏꯗꯨꯅ ꯇ꯭ꯔꯥꯌꯦꯜ ꯆꯠꯊꯅꯅꯕ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯣꯔꯠ ꯑꯃ ꯊꯝꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯀꯣꯔꯠ ꯑꯁꯤꯅ ꯌꯥꯝꯂꯕꯗ ꯅꯨꯃꯤꯠ 130ꯅꯤ ꯍꯥꯏꯕꯗꯤ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯀꯦꯁ ꯑꯗꯨ ꯗꯤꯁꯄꯣꯖ ꯇꯧꯗꯨꯅ ꯀꯝꯄꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯣꯁꯥꯏꯇꯤ ꯑꯗꯨꯒꯤ ꯂꯩꯔꯝꯂꯤꯕ ꯑꯦꯁꯦꯠ ꯑꯃꯗꯤ ꯄꯩꯁꯥ ꯃꯌꯥꯝꯗꯨ ꯀꯥꯏꯊꯣꯛꯂꯒ ꯃꯤꯌꯥꯝꯒꯤ ꯄꯩꯁꯥ ꯑꯗꯨ ꯌꯦꯟꯊꯣꯛꯀꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯑꯣꯊꯣꯔꯤꯇꯤ ꯑꯁꯤꯅ ꯔꯦꯚꯤꯅ꯭ꯌꯨ ꯀꯃꯤꯁꯅꯔ ꯑꯣꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯦꯀꯥꯎꯟꯠ ꯑꯃꯁꯨ ꯍꯥꯡꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤ ꯕꯦꯅꯤꯡ ꯑꯟꯔꯦꯒꯨꯂꯦꯇꯦꯗ ꯗꯤꯄꯣꯖꯤꯠ ꯁ꯭ꯀꯤꯝ ꯑꯦꯛꯠ (BUDS) 2019ꯗ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ꯫ BUDS 2019ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯟꯔꯦꯒꯨꯂꯦꯇꯦꯗ ꯗꯤꯄꯣꯖꯤꯠ ꯁ꯭ꯀꯤꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤ
स्टेशन अमगी ओसी सिंगना मखोई मखोई की जुरिडिक्शन सिंगदा थीगदबनी करिगुंबा लैरंबा थेंगनरबदी हाइरिबा डेजिग्नेटेड कोर्ट अदुदा पुथोक्तुना अचुम अरानगी ट्रायल चथदुना मराल लेबसिंगदंदी पीगदबनी हाइनसु एक असिदा मयेक सेंगना पल्ली RBI अमदी मिनिस्ट्री ऑफ फाइनेंस न यादबा अनरेगुलेट ओइबि स्कीम मयाम चेंगुम चोंबगुम लेप्तना चोंखलक्लिबसी ऑथोरिटी ओइरिबा लेंगाकना मतम साना यंगसिनबा अमदी थिजिनबा वाटपदगिनी करिगिदमक चमजरबा मिचम मियामना फॉर्मल फाइनेंशियल सेक्टर इंस्टीट्यूशन हाइबदी RBI की गाइडलाइन फॉलो तौरिबा रेगुलेटेड ओइरिबा फाइनेंशियल इंस्टीट्यूशन सिंगदा पैसा थंबा अमदी पूबा हाइबदी सेविंग अमदी बोरो तौनिंगदबनो अहानबदा तसेंगनमक मिचम मियाम अमदी लेरिबा मियाम से यामना अराइबा मोओंगदा एप्लाई तौबा पामे असिगुंबा अरानबा फ्लोट डिपॉजिट स्कीम सिंग असि मरु ओइना अनएम्प्लॉयमेंट क्राइसिस साउना लैबा लिटरेट हाइबदी सोशली पॉलिटिकली अमसुंग इकोनॉमिकली चांग वाटना खंगबा अमदी अराइबा पाम्बैना पैसा पाइनिंग मियोइसिंग लैबा लमदना हेन थुना लाइना पैसा कलेक्शन तौबा ngami पुनमक्सी मिटना खोंगना ताख्रबा उख्रबा थोख्रबा ओइरबसु मसिदगी हेन साथीबा मियामबु पंगथानबा ngamba कंपनी सिंगदी असुम लेप्तना अखोई की थोंजिलदा तोइना तोइना लाखिगनी असिगुंबा कंपनी अमदी सोसाइटी कया लाक्तुना लेप्तना चमजरबा मियामदगी पैसा कया नमथाक तौदुना खोंख्रगा मांखिगनी लोटखिगनी चमजरबा मिचम मियाम से लंबी सिदगी पाक नाथोकपा हेक्ता ngамलोय ngасigi contemporary world asida leiriba khunailo haibadi social system asigi manungda thokliba nungai raba kumhai haibadi lam munabagi lan miyamgi maran munbagi crisis nupi angangda sathaba crime paisa hatpagi chatnabi punamaksi nongma kangdana thokli tari ningthireba mapau amadi yaifaraba thabak thoram khudimak asigi haurakphamdi atai karisu natte chabagi thanba naidraba kalakpa mihauba अपेनबा हाइबदु मपान नाइद्रबा निंगथीरबा मगुल कयातना योमदुना सारकलबा ताइबंग मियोइबा अखोइबु फाजन पुनसिनदुना ममाइ चुमलिबा ngasiगी खुनाइलोल असिननी चटनरिबा पॉलिटिकल सिस्टम असिमक मतम सिगी 5G की मियोइसिंग असिगा चानागदबा मोंगदा सेमदोक्तुना अकनबा थौरी अमना पुनसिनबा ngamहौद्रबदी योंग ओनबा हौरकलबा मियोइबा अखोइसी angam phoi phoduna चानाबा मपुंग फाबा योंग पुरा ओनखरगनी मसिदगी नातो के हायरबदी अहानबदा अखोई इसा इसाना लैरिबा क्लास असि करमबदा बिलोंग तौरिबनो हायबदु अमुक्तंग मुन्ना खंगमिनबा मथौ ताय अरोइबदा आरके प्रोडक्शन की माइकैदगी पुनमपु खुरुमजरी लोइनना सब्सक्राइब तौविद्रिबा मियोइसिंगना सब्सक्राइब तौसिनबियो।